Moreada State Forcing ising yauna acha thakpidabagi mayokta counter blockade chathaba haukhre. Moreada leiba State Forcing ising yauna makhal amatagi chana thangnaba polamsing piba yaroi haina Technopal Village volunteer na athingba thamkhiba du handoktrabade counter blockade chatharagani haina tongan balup kharana lauthokiba dugi matungin ngasi dagi hauna Imphal More lambigi Thobal Babu Bazar mayada miyoi kayana counter blockade chathaba haukhre. Lambi da lakpa gari sing check tauke masing yamlaba nupa nupi kayana National Highway da thoraktuna counter blockade chathaba da kuki singi nataba tai potsai purakpa gari sing wahang pahong tawraba matung da salan ki haire sangsilib khongjang asigi matang da waithau kiam sifai hauka amadi Thobal khunau yauna akoi bagi miyam ga loidana semba mitai community joint coordination committee ge treasurer inau sana phongdo khibada kuki singna state force ta thamliba thingba se handoktriba phauba counter blockade asi makata na dumaglep ta na sathagi gani hai khe